वासकपद इंटीग्रिटी ngakani hairamlaga Manipur thugainaba hotnariba kuki MLA singda anauba lengak sembada minister from piroidabani haina Federations of Haumina fongdokre. Manipurda hojik zathariba pen down strike asigi waroisin ama athuba matamda puraktuna mahairoi singna thengnariba awaba asi kokhanbiyu haina ngasisu mahairoi singi oiba khongjang changsinkre. Imphal maru oiba approach road ama oiriba mayai lambi gi fibam asuki matik fatre mari lainaba singna athubada semjinbiyu haina miyamna appeal tawrakli. Amadi Itanagar Police ki yamna chauna maipakpa operation amada atangba makhalgi gari kaya huran baga mari leinaba achauba racket ama thugaiba ngamkhre. Kurunzari IS ko Manipuri pau mityeng tabiriba khwaipumna mapu ayhak Nancy Potsamamna taramna okchari hauzik pau sandokna pizari. Wasak padana integrity ngakani haina wasak lamlaga Manipur thugainaba kuki gi separate administration demand taubada chauna saruk yariba kuki MLA singda government sembada minister from piroidabani haina Federations of Haumina thadorakpa cherol amada fongdorakli. Cherol asina makha taraduna lengak sembada community gi chakthungumna semloidabani. Minister oibada matik chaba Tunglamchat ki khanduna miyam gi thabak taubada achumba taugadaba pukchel sengba senja thumja taudaba mangjil tha senja thumja taubada mangjil tharoidaba khanduna pham pihanba mathau tai sel chabada hai singba tanaba chariba sel aduna center gi luchingba singda kat kadaba miyoi singdi minister oheloidabani. Manipur lenga ki minister ama oirabadi secretariat ta famduna thabak sugadabani madudina tadana Guwahati da Delhi da natraga makhoina taba mafamda office famba taragadi miyamgi apunbagi minister haiba adu oidre makhoi adudi kuki khaktagi minister oibaga chap manai masina separate administration demand pithok pagasu manai hairi. Imphal East ki Old Chekonda Leiba Ananta Singh Higher Secondary Academy dasu pen down strike ki makha chatharakpa oina school asigi mahairoi singna aikoi larik tamba fanghanbiyu haiba kholawa loinana khongjang sangsinkre. Khongjang aduda saruk yakhibi school asigi mahairoi Susma Ningthaujamna fongdorakpada anauba regularized lecturers singna hauzik pen down strike leibana maram oiraga school asigi academic atmosphere dasu akaiba oire. Mathang chahida pangthokadoriba council na lawba exam su mayok nagadaba leibana syllabus cover tawaroidra haibagi nipaiba faunare haiki. Hauzik newly regularized lecturer singi pen down strike lebana maram oiraga akogi academic atmosphere da aduki mati akaiba ma oire adugi mathakta class 12 se council gi exam amasu mayok nagadaba leibanina akogi syllabus asi cover tawroidra haibagi ni paiba adusu lebana maram oiraga mari leinaba authority singna athoba matamda warishin ama pubiraknaba ningsingjai haijai. Amaramda school asigi vice principal oiribi I Juzilatana nauna regularized tauraba lecturer singna strike chatharakpadagi class sindoknaba hotnabada awaba haiba adu oire hairiba oza sing asina lauramliba subject singi class adu haujikti loinamak off leire strike asi hanasu taukhiba leire adubu yanaba purakpa ngamdabadagi haujik nauna amuk chatharakli. Asumna sum chathaduna leiba taragadi school asi karamna chalaigani haibagi pendaba fongdokhi. The Akhoi school sida newly regularized lecturer 2018 batch ke oza singna strike tawkhibadagi akhoi asuki mati ware
क्लास की अरेंज तब मतमदा असुकमति वाई मरमदी अखोई मखोई ट्राइन थोइसना लौरमीबा सब्जेक्ट पुनमक्सिंग अदो लोइनबा क्लास में दो लोइनबा अखोई ओप लेरेबा अदो अरेंज तब मतमदा अखोई असुकमति वारी मियामना मपुंग ओइना थबक इंखांग अमदी अना लायेंगना चिंगबा चथोक चसिन तौनरिबा इम्फालगी यामना मरु ओइबा लंबी सिंगी मनुंगदा अमा ओइरिबा मयाई लंबी असिबु मतम कुइना सेंबिदना लेरकपना असुकी मतिक फत्तबा लंबी हाइबदु ओइरकले अखोइगी आईएसकॉमगी पाउमीना कोइना चतुना यंगसिलुबदा हाइरिबा मयाई लंबी असिदा पोर्टहोल का हेना लेबा अमदी लंबीगी नागयेता इरम नला निंगथीना सेंबिदबा मरमना नोंग खजिक्तंग हेक चुरकपगा इसिंग थुमजिनबा अमदी पोर्टहोल लेबा मफमदा गाड़ी सिंग पुथदुना खुदोंग थीबा कया मायोकनरी मसीगिसु मथक्ता गाड़ी एक्सीडेंट थोलकपा याबगी चांगसु असुकी मतिक वांखलकली हाइबा याय लंगथफालदगी हौरगा पिसुम खागेमपली फाउदुना चटलिबा मयाई लंबीगी सरुक असी पोर्टहोल का हेना लेरकपदा नतना नोंगजु पंथा मतमदा हेना फिबम सोगलकपना मरम ओइरगा मयाई लंबीगी नाकियता खुंदारिबा मियामना लेंगाकी मरी लेनाबा लोइसंग सिंगना लंबी असिबु यंगसिनबिदुना अथुबा मतमदा मपुंग फाना सेंबियु हाइना अपील तौरकली मणिपुर थोकलिबा इरांग असिदा पामदबा थौदोकसिंग मखा ताना थोक्तनबा अमदी लमदम असिगी लो एंड ऑर्डर की फिबम फगरहन्नबगी पांडमदा सिक्योरिटी फोर्स की माइकैदगी अकनबा मवोंगदा चेक्सिन थौरांग लौखतुना लाकली मसिगी मनुंग चन्ना चही अमदी तंपाकी ओइबा मफम सिंगदा लेपा लेतना थीबा हुंबगी थबक सिंग चथरी मसीदा नतना मणिपुर की मरु ओइबा नेशनल हाईवे अनि हाइबदी इम्फाल जिरी लंबी अमदी इम्फाल दिमापुर लंबी अनि असिदा चाना थकनबा पोटलम सिंग यावना तोंगान पोटलम सिंग पुसिलकलिबा ट्रक सिंगबु ngak senbiduna hairiba truck sing asi numit khudingi tekta kaidana imphal tamna pusilakli haukiba pung kunmari asidasu security force ki section thoranga loinana punna truck amadi atai gari chahumga taruk national highway number 37 haibadi jiri lambidagi imphal tamna pusilakre loinana ching amadi tampaki tongan ba mafam chamaga tarama thoida check post sing हांगदुना अकनबा चेक्सिन थौरांग लौखटली हाइना पुलिस तगी फंगबा पाव अमना हाइरी पनबा याबदी नुमित खरनी असिदा चिंगी तोंगान बा डिस्ट्रिक्ट सिंगदा चथखिबा थीबा हुंबगी थबकता अपुनबा सिक्योरिटी फोर्स की कांगबु सिंगना खुत्सु खुलाई चामगा यांखै मंगा आईईडी कुंट्रा मापन यावना नोंगमै मरु लिस्टिंग अमगा चाट्रुका यांखै निथोई फागतपा ngamkhre haina manipur police na ngarang pangthokkiba paugi mifam amada phongdokhiba leikrabani motor vehicle offenders singi mathakta manipur police na changsilakpa drive lepa leitana chathari tha asigi tang 19 chathakhiba drive singda punna miyoi tare detain tawki डिटेन तौखिबा मियोय सिंह अदु नंबर प्लेट याउदबा अमदी गाड़ी की चेसांग सुदबा अयाम्बा ओइखी लोइनना ड्राइव असिगी मनुंग चन्ना टिंटेड फिल्म नपा मखोंग मरी पानबा गाड़ी सिंगदगी हाइरिबा फिल्म सिंह अदु लौथोकपगी थबकसु चथखी नुमित असिदा चथखिबा ड्राइव ता पुन्ना गाड़ी तरुकतगी टिंटेड फिल्म सिंह लौथोकही हाइना पुलिस तगी फंगबा पाव अमना मखातारी यामना चाउना माई पाकपा खोंगथांग अमदा अरुणाचल प्रदेश की ईटानगर पुलिस ना अतांगबा गाड़ी मखल कया हुरान बगी थबक चथरंबा अचौबा रैकेट अमा थुगाइबा ngamkhre मदुदा थौनाद्रिबा अहनबा गाड़ी मखल कया की चौराकना लुपा कोटी यांखै तरेट रोमगी ममल ओइगदबा गाड़ी यांखै तरेट सु फंगबा ngamkhre हिरम असिगी मतंगदा ngarang numidang ईटानगर पुलिस स्टेशन दा पांगथोखिबा पाउगी मिफम अमदा ईटानगर पुलिस की एसपी जुमर बसर ना हाइखिबदा हंदक की थौदोक असिना ख्वाइदगी यामना हुरानखिबा गाड़ी सिंह फागतपा ngamba अहानबा थौदोक अमनी हाइखी गाड़ी हुरान बगी थबक असिदा चाउना चेनबा हाइना चिंगनबा मियोय मंगा फागतखिबगा लोइनना मखाताना चेनरमगदबा अतोपा मियोय कया अमदी हुरान खिबा गाड़ी कया अमा मखाताना थिगत पगी थबक हौजिक चथरी हाइखी
SP Basarna Makatana Hai, Fagalakpa Ngamkiba Gari Singh Aduda, Toyota Fortuner Mapan, Hyundai Creta Kuntaret, Kia Seltos Mangasu Yauri. Hairiba Gari Car Makal Singh Asi, Itanagar Capital Region Gi Manung Chanba, ICAR Yauna Mafam Kayadagi Fagatpa Ngamkibani. Hairiba Gari Singh Asigi Matangda, E-Sakshya Portal na Changduna check taubada Gari Singh asi Delhi, Haryana, Uttar Pradesh amadi atai mafam kharadagi mangkhibagi report leiramba thengnare haiki. Handaki chauna mai pakpa asigidamak Itanagar gi SP na Hiram asigi matangda semkhiba Special Investigation Team SIT da yauriba police personnel khudingmak pusu thagatpa fongdoki. Here we are today to brief you about a recent case that we have worked on. This case is regarding one of the major interstate car vehicle theft racket that was functioning in and around ICR. So, in the fag end of June, we received an information, an intelligence input to be precise, about one interstate car theft racket which was functioning in and around ICR. So during the investigation, it was found that there was a big network which was connected from the ICR region, Itanagar capital region, to other states as well as to the national capital region, NCR, Delhi region. So during the investigation, it is to inform that we have successfully, to this point, have cracked the functional interstate vehicle theft racket. And in the process, we have recovered 57 vehicles of different makes, including Audis, Ford Endeavors, Toyota Fortuners, and so many others. Revolutionary People's Front RPF ki Lanmi Singluk People's Liberation Army PLA amadi United Liberation Front of Assam Independent Ulfa Aigi Kem Singda tha asigi tang tarahumdoi da chathakiba attack aduda Indian Army gi khut yaude haina claim tawrakliba asi aranba wafamni haina RPF ki Deputy Secretary Publicity Robin Kuman na thadorakpa cherol amada fongdorakli. Cherol asina makha taraduna PLA amadi Ulfa Aigi Kem Singda attack chathabada sizinakhiba warhead yauba drone makal adu kumza lising aniga kunithoida Poland na Indian Armed Force ta khusinnarakhiba Warmet Combat Unmanned Aerial Vehicle CUAV adu oigani haiba khangba ngamle. Masida yauriba bomb makal asina thermobaric bomb natraga vacuum bomb kawi. Kilometer kuntragi operational range lay, unit amamamda taurakna $lising kuntra piba bomb asi Poland gi WB Electronics SA WB Group na sabani. Attack asida amang ata thoklaba kem asida Thengnarakiba bomb machet singna Thengnarakiba da identification plate singda bomb asigi Maming amadi serial number khakta natana bomb asi kumja lising aniga kunithoida sakhiba bomb ni haibasu khangba ngamle. India gi Vayu Aerospace Review na kumja lising aniga kunithoi gi June gi tarama panda thagalakhiba post amada Poland na Indian Armed Force ta hariba bomb makal asigi unit chama pirakle haina mayek sengna palli. Amuka hena chingnaningai oiriba bomb makal asimaki tu lising aniga kunithoi batch ki oiba unit sing handak Indiana chathakiba Operation Sindor da su sizinnakiba asini. Ngasi faubada Poland na Georgia, India, Libya, Poland, Ukraine amadi United Arab Emirates ta hariba bomb asi pikhiba leire. Japan amadi South Korea na su bomb asi Poland dagi launaba hotnari. Maram aduna hairiba attack asi Indiana tongan ba pambai kaya sizinaduna WESEA lamdamda leiriba miyambu tongkai tahannaba hotnabagi manung channa chathakibani haina RPF na claim tawrakli.
Manipur Police की Facebook page amadi news media singda Fizam Joy Chandra Maitai, Oinam Netrazit amadi Soram Abungja Maitai Kauba, KCP Apunba City Maitai gi Mioi Ahum, Tongan ba mafam singdagi fare hairibasi KCP Apunbagi Karigumba Hiram Amatada Mari Lainade Haina, KCP Apunbagi Publicity Secretary, Punsirol Maitaina Thadorakpa Cherol Amada Fongdorakli. Cherol asina makha taraduna loop asigi chairman father atopa ming paikhomba ningthauzagi liching makhada thabak thauda pumnamak pangthoktuna lakli apunba city maitai haiba asi loop asiga karigumba hiram amatada mari leinade miyoi ama hek fabaga loop anauba ming thonduna masigi marumda fatraba thabak thauda kaya chathariba asisu miyamna cheksin bagi matam oire Ireicha Singh Kham Thengna Wanaraba Matam Asida I Masil Onsinaduna Aikoi Masil Amaga Yengsinaba Asina Ireibak Iramdam Asi Nongmadi Lupkini Haibasi Aikoi Wakal Kantaba Matam Oirabani Ningtamba Awonba Kanglaipak Manipur Amagidama KCP Apunbana Miyamga Loinana Ireicha Singhi Mang Thaduna Lanteng Nakigani Hairi Like-minded group LMG Manipurna Chahi Marigi Mamangdagi Lamdam Asigi Awa Ana Taraba Imung Kayada Leptana Mateng Panglakpagi Saruk Ama Oina Ngasi Wangwoi Kendragi Manung Chanba Yumnam Huidrom Makha Lekaida Leiba Huidrom Mangitombi Devi Mapuroiba Laikhidraba H Siama Singh Gi Yum Tha Asigi Tang Kuntareki Ayuk Pung Mapan Lom Tabada Chak Thongnaba Gyas Dagi Haurakpa Mai na Yumgi Potlam Singh Yauna Tangoi Takhibagi video social media da ubadagi like-minded group LMG Manipurgi Maikaidagi Imung Asina Nangliba Awabada Khazikta Oirabasu Koknaba Haiduna Imung Asida Lupa Lising Tara Mateng Pangkre Group Asigi President L. Kunjeswar Sarmana Luchingduna Chatkiba Ngasigi Tengbang Khongchat Aduda Group Asigi Secretary Ozit Sorokhaibam, Treasurer Kunjeswar Mangsatabam, Assistant Secretary Surendra Ningomba, Susaruk Yaki. Tengbang Khongchat Aduda Mari Lainana Secretary Ozit Sorokhaibam na Fongdokhibada. Maina Tumna Chakraba Imung Asida Khun Laikai Mayamna Mateng Pangsinnaba Ubada Apenba Poi. Loinana Kudong Tiba Togdok Haibasi Tambangamde Adubu Maihau Langpok Tokpa Yaba Potlam Singh Sizanabada Chama Cheksin Minasi Huran Bana Hukibadi Karakak Hukini Adubu Maina Chakribadi Pumnamak Mankini Cheksin Ba Haibasina Pumnamaki Afabani Karigumba Maihau Langpok Tokpa Mafamda Firefighter Gi Gari Lakpa Matamda Lambi da Chatlamba Kayana su Kudakta Lambi Hangdok Nabagi Wakalon Chenminasi Haibana Chingba Wafam Singh Thamki. Jiribam District Laiba PM Sri Ahmedabad High School Bu Laibak Asigi Kwaidagi Faba PM Sri School Amani Haiba Mingtol Pirakle Mingtol Asi Fanglakpaga Mari Lainana Certification Plaque Ama Ngasi School Asigi Campus da Maikum Hangdokre. Panbayabadi Ministry of Education na Pirakpa Certification Plaque Asi Union Minister of Education Dharmendra Pradhan, Minister of State for Education Dr. Sukanta Mazumdar Amade Minister of State for Education Independent Charles Jayant Chowdhury Gi Ming Suyauri. Achamba Thauram Aduda School Asigi Headmaster Abdul Salam, Jiribam Gi MLA Gi Mihut, Muqtadir Hussain, Amadi Senior Educational Activist Muhammad Abdul Hasimna, Maikum Adu Hangdok Minaki. Maru Oiba Pau Amukahan Pizari. Wasakpada integrity ngakani Hairam Laga, Manipur Tugaina ba Hotnariba Kuki MLA Singda, Anauba Lengak Sembada Minister from Piroidabani Haina Federations of Haumina Pongdokre.
Manipurda hojik chathariba pen down strike asigi waroisin ama athuba matamda puraktuna mahairoi singna thengnariba awaba asi kokhanbiyu haina ngasisu mahairoi singi oiba khongjang changsinkhre. Imphal gi maru oiba approach road ama oiriba mayai lambi gi fibam asuki matik fatre mari lainaba singna athubada semjinbiyu haina miyamna appeal tawakli. Amadi Itanagar Police na yamna chawna mai pakpa operation amada atangba bakhalgi gari kaya huran baga mari lainaba achoba racket ama thugaiba ngamkhre. Pungza si fawbada pizaba ISCOM gi Manipuri pau matang asilo sinjari amukahana khurumjari.